Well, I want to thank you all very much. This is great. These are our friends. We have thousands of friends on this incredible. Finally, Donald Trump, America ki president oidore, masi mayam lo sukhang dena du taseng na masi emerging mini. Trump ase really emerging mini PTV the quite the job challenge amada chongtharaga winner oikiba nupa makana no haibadi Donald Trump asisu maming chanbe yare. Congrats Donald Trump mahak ngasi di 48 subara magas 47 subara 48 suboy man US president oikre adubu masi oibagi damakta mana khangkiba awaba se araya chamna tesini tasek na mag ase awang ba pan kya landuna lakhi haibisini challenging ni star ni man haikibani engonda nongmaina kapada palhodabado aina natte madu god nani engonda ki thabak lawgadaba leiri America bu seba tawhangadaba leiri amasung man haibadu mak ngasi oikre angakpagi election amada mai paklakpani really mahakase emerging person ni president amani Trump natrasu amana oikini America ki president ni adu mahakase neta amni ase padana takre mana handak win oibesita mayam na thagat na baki maram de mangon de case kya ni langsen ki base case kya ni lang da kya thohan na lang da ki nupi ki case yaw ki kari no yam kre president oikiba nupa mata court kachari ka ba khot ba ase America ki president sing de thoini yaw buna te du mangon de oiki andaki election asigi counting ase horak da man 180 wafam ka se yosilak lo matam sida su mangon lecture pi ro habta mana lecture se pi ba yare hain khan ki de mak pi de sini adu mana haiki ngaiko complete winning time ngaiko ngamgani khoina declaration ngai khisi haiki bani amdi makhangi inter america na ma pu maximum ma bu thadokte ma bu yap angam bani habsi ma khangi Europe ki mina support tawri habsi ma khangi sini aduna finally ngamle declare oire hair bu khangla tung da mya mang tumak thorak laga wangang ki winning oibagi madu ki victory speech thamki mayam bi tawimal utki cinema se mahak ngamle ngasi mahak ngamle adu bu mak kaude establishment signa agency signa kana no mayam na amana mangon da ayet pa wa ba mayam pike mayam atu mak kaudri magi victory speech tamadu gi mami tari sini magi confidence ado angak pagi confidence amani haikre Trump na mayam de address tor tung da magi nupi bu magi mau bu mayam mang thagat ki haiki gale lagaya ai ki nupi na khayam kanna ai gi da support to ki haibase really nupa mana success hobi ki maning da nupi ma ki chorba budan yawe se Trump ki nupi su madugi chorba budan ma yaw bu nupi mane masigi mang Trump amati magi nupi marakta yanadre koini se divorce lo da dore kai se asigum wa ka su thoki na ki hairi samna haibada ma bu down to na magi izzat sarawe na ba yamna kana hona ki masita natra magi kok khet laga nongoi maru chat ki mana dagi I ta ki mana da khetun jakhi bani na aduna sibadagi hinglak pa haibase adugo nipa ni ma se dun sireni haibase ma se ki dre sini sibadi anytime sibi ai di sibadi hinglak na bani haibu wakhalon ga adubu winner oite ba yate praman na se mahak na handak pikre maduti hotna di ngami haibaki praman se aduna Trump ki lakle 4 years se mak le am thabak khara su mathau ta kani hojik taki mak hau mathau ta kani seni adukat mak ta sekna thabak khara soidna toram dori America gi Biden gi timing tor ki ba thabak khara ta change khara di soidna pura kadori America ma di world affair da change khara di uni hai bisi ma haina rai India Pakistan da ma lak pasi yam pam na rai Russia pami Elon Musk na pami mama Bill Gates chu le si ko chu pami magi damak ta handak public enthusiasm wanki lak le 4 years asira Trump na kari torok pa madu amaki yeng tare adu challenging among ambai besa magi amati magi support singi oida hojik mikup ase moment ase kam nuairam ngani kam benjeram gari madu punsi gi ne kaw yang porati hana leppada ngam khibodo adaki handaki sina hena mangon tu nuaiba phorong gani maram di handaki ase koi Tingkhang maraka satlaga lei Gulab heklo gumani Trump na haiki America gi golden timing hauri haidra aigi channel si subscribe tawdriba singa tawbi badi kari kai ge